BJP North East in charge Sambit Patra ngasi Imphal laklaba matung Churachanpur da chatuna Kuki organization sing amadi BJP MLA singa unagadori ngasi BJP North East in charge Sambit Patra Imphal International Airport da pung 12 tabang matamda thunglakre mahak Imphal Airport hek yorakpaga Churachanpur da chatuna Kuki zo singi organization leaders sing amadi BJP MLA sing unaduna irang ngasi gi warushin ama purakna ba Wari sanarba yai hairi ningsing bayai Sambit Patra and Birena Chief Minister from the gate resign tawkiba numit atuda Imphal da laktuna numit khara leiramlaga Manipur da President rule lauthokhraba matung hankibadagi ngasi lakadoriba asina ahanbane mahakna Kuki zo singa Churachanpur da sanagadoriba Wari asina Manipur ge haujik oriba tangdu leitadaba fibam asigi kari karamba khongthang lokhatuna nakal anigi marakta kari solution purakpa ngamgadoribano haiba achauba wahang amadi oide amaromda Kuki zo miyamna de makhoina taliba separate administration demand asi fangriba phauba political solution amata purakpa yaroi haina laukthokkiba su laikhrabani